Online Manipur YouTube channel swing bir me pum nang pum kan taram nok seri han badiyam na maru iba update am thamjage Imphal West is Kaksing Thawal Kangpokpi amasung Bisnupur district ki singna mafam singda search operation tawba matamda nongmai taraga taruk ammunition humdra 16 explosives from Imphal East, West and Kangpokpi district tagi phagat pa ngamkhre aduga checkpoint chamaga kuntaret singsu haiba district sing asida install tawkhre aduga singnaba miyoi lising aniga saniga yankaiga taretsu violation asida singnaba miyoi saniga lising aniga saniga yankai taretsu phagat pa ngamkhre hairi Manipur Integritygidmk Kuki Inpiga Pullubni Kukigi Separate administration sina Makhoiga mari Leinadre Akhel Aimol Tribe Union ki President RT Akhel Aimol na haikre Manipur irang leitringai da Manipur Integritygidmk ai hakna Kuki Inpi Manipur ga satmina duna lairami aduba hojik lairiba phibam asida Kuki singna separate administration amata lakpa asina Manipur gi integrity sokpa thabuk tawrokpa na makhoi ga hiram amata mari Leinadre wafam asinga si Manipur press club ta Paumi singa unabada mahakna phongdokibani mahakna makhatara duna ID hanadagi Manipuri Integritygidmk leptuna juntaragni panna singbada saruk yaduna ngasi pawu lepa leitna yauduna lagli hojik pawda ID Aimol tribe ki principal da dumuk Aimol tribe ni haina leijari Aimol di Aimol oina leijagani Aimol gi principal adu ngakna satjagani haina su phongdorakhi aduga mathangi update asna maitegi yumdagi jingkha fakpa lakpa Kuki sing security na tanakre me ohumdagi horakhiba kangluk irang da Kuki sing attack torokpadagi mayum thadoktona lanjena kraba torbung bangla maitei khuldagi jingkha fakpa lakpa Kuki sing ngase security na tanabadagi senkre presna phong pauna hai ngase pung 8 ga minute tra mangarom tabada torbung bangla da leba Kuki sing attack toduna amang ata thokan kraba amadi mai thakraba maitei gi yum sing dagi Kuki sing na jingkha fakpa lakhi Kuki sing na lakpa du torbung bangla da leiriba CI post ta hangliba security gi mobile check post ki team amana ukhi jingkha fakna ba hotna riba Kuki sing adu security na hankina ba khanghan baga loina na makoi tamna sangsin badagi Kuki sing adu mafang adu thadoktuna haulai copy khul tamna sensin ki hairi panbe ai torbung bangla area da leiriba maitei sing gi yum da Kuki sing na tatana sangsilaktuna pochei huranba amasung jingkha fakpagi thabuk sataduna lakhi haukiba numit kharni gi mamang da su forest range officer amadi jingkha fakna ba lakpada CAPF na thingduna sanghan ki tabagi tawdok leikrebani hairi aduga mathangi update asna tha yaure isro gi mathangi target asidi space ta mi thabani Manipur gi rocket scientist masigi rocket scientist asi mahaki thabukta thawai yaujaba asina maram oiduna sahi ani Manipur da Bisnupur district ta laiba mayumda hanba tawdana magi thabukta laining oiduna lagli Chandrayaan 3 thagi laimaida thakibada thawdang lokhiba singi manungda amung oiriba Indian Space Research Organization ISRO gi scientist ningthaujam Raghu Singhana unurubagi paudamli ayumda sataba kuire aina tawriba thabuk mawong asina maram oiraga mapung phana sahi ani rom 100 haina singhagi pawgi agency asida haiki yumda satrabasu aina WhatsApp amasung Facebook na singbada technology asi thagali masigi khuthang da aina aigi ima ipaga numidang khudingi wari sanabada mateng oiri haina singhana haiki Chandrayaan 3 na August kunga humdoida thagi thangba meruda tapna taba ngamba si India gi khwaidagi nungaiba mikup ama oiri masina anobo puari ama semle Chandrayaan 3 na thagi laimaida takiba si haugalakpada ngairi makatani Indian Space Program gi asa chawraba chapter kayada numit study taunaba Thaurangli amasung Indian na singba space ta Gagnayan program gi makhada Indian platform ama thagadori haina mahakna haiki aikoina mission Gagnayan da hojik mideng thamli masi numit humni gi mission ni masida kilometer samri gi orbit ama da crew member ahum yauna human space flight thana bagi ngamba du utkani amasung makhoibu Indian sigi isingda ta handuna soingam dana amuk malim prithvi da purakani haina mahakna haiki hojik phawada wing commander Rakesh Sharma khaktana space ta sarluba India masa weri mahak Englising masa pan marfuga mari da Indian Soviet Union joint mission gi saruk amoina space ta tharubani mahak Salyut Space Station da numit tari ni lairaki singha asi Bisnupur district ta manung chanba thanga dagi en chawba singha amasung en yaima devi ki masanupa ni ISRO ki tongan ba department sing da thabuk tawriba atopa Manipur sing manung da James Laichompam amasung Laichompam Prameswari yauri Sichal dagi Y Bisal singha su Chandrayaan 3 mission da thermal control team member amu oina yauri haina official sing na haiki hari